ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯥꯂꯨ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖ ꯀꯨꯆꯨ ꯄꯥꯜꯂꯤ, ꯃꯁꯛ ꯃꯇꯧ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯖꯩ, ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅꯤ ꯊꯥꯖ꯫ ꯊꯥꯖꯒꯤ ꯃꯆꯦ ꯂꯩꯅꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯅꯤ꯫ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯥꯖꯅ ꯈꯔ ꯍꯦꯟꯅ ꯉꯥꯡꯅꯕ ꯋꯥꯕ ꯃꯆꯥ ꯑꯣꯏ꯫ ꯃꯆꯦ ꯂꯩꯅꯥ ꯒ꯭ꯌꯥꯟ ꯇꯥꯏ, ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯅ ꯆꯠꯆꯕꯤ ꯃꯆꯥꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯈꯔ ꯍꯦꯟꯅ ꯉꯥꯡꯅꯕ ꯋꯥꯕ ꯃꯆꯥꯒꯤꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯖꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ꯫ ꯊꯥꯖ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯦ ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯥ ꯀꯨꯃꯥꯔꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯤ ꯊꯤꯜꯂꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯊꯥꯖ ꯃꯥꯁꯨ ꯆꯥ ꯑꯃꯗꯤ ꯆꯥꯅꯕ ꯌꯦꯟꯕ ꯌꯥꯎꯔꯤ ꯃꯇꯥ ꯊꯥꯗꯣꯏꯒ ꯂꯣꯏꯅꯅ꯫ "ꯏꯇꯥ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯇꯥ ꯀꯨꯃꯥꯔꯒꯤ ꯃꯃꯥꯟꯅꯕ ꯃꯔꯛꯁꯤꯗ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯐꯖꯗ꯭ꯔꯥ? ꯃꯁꯛꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ, ꯑꯩꯗꯤ ꯉꯥꯎꯔꯦꯗ." ꯊꯥꯗꯣꯏꯅ, "ꯍꯥ, ꯀꯗꯥꯏꯅꯣꯅꯦ? ꯑꯣ ꯎꯔꯦ ꯎꯔꯦ, ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯕ, ꯑꯁ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯏꯇꯥ, ꯃꯃꯤꯡꯁꯦ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯩ ꯂꯝꯗꯩ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ." "ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯧꯒꯦꯁꯦ ꯂꯥꯛꯑꯣ, ꯆꯥ ꯌꯦꯟꯁꯤꯟꯅꯕ ꯁꯥꯔꯒ ꯃꯃꯤꯡ ꯍꯪꯗꯣꯛꯎꯁꯦ꯫ ꯑꯩ ꯍꯪꯕꯤꯒꯦ ꯂꯥꯛꯑꯣ, ꯑꯗꯣ ꯅꯪ ꯑꯩꯒꯤ ꯁꯤꯡꯖꯨꯗꯤ ꯂꯩꯇꯥꯕ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ, ꯅꯕꯨꯛꯇꯣ ꯀꯥꯏꯈꯩ ꯄꯤꯖꯕꯤꯒꯦ꯫ ꯃꯪꯒꯥꯅꯤ ꯆꯥꯛꯀꯧꯕꯗꯁꯨ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯄꯤꯖꯕꯤꯒꯦ꯫ ꯑꯗꯣ ꯏꯇꯥ, ꯃꯃꯥꯟꯅꯕꯕꯨ ꯃꯥꯟꯗꯦ, ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯝꯅ ꯎꯗ꯭ꯔꯣ ꯃꯁꯛꯁꯦ? ꯃꯣꯏ ꯑꯁꯣꯝ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗ ꯌꯥꯎꯔꯛꯄ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯡ ꯃꯥꯜꯂꯤꯗ꯫ ꯃꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯉꯁꯥꯏꯅ ꯆꯪꯈ꯭ꯔꯅꯤ." "ꯍꯣꯏꯅꯦ, ꯑꯩꯅ ꯈꯜꯂꯦꯕ, ꯑꯃꯨꯛꯇ ꯎꯗꯦꯕ, ꯂꯨꯍꯣꯡꯕꯩ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯄꯗꯁꯨ ꯌꯥꯎꯔꯛꯇꯦꯕ꯫ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ, ꯌꯨꯒ ꯑꯝꯇ ꯊꯛꯇ ꯃꯥꯜꯂꯦ, ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣꯏꯗ ꯍꯪꯉꯨꯔꯁꯦ." ꯑꯁꯨꯝꯅ ꯅꯨꯄꯥ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯊꯥꯖꯅ ꯄꯥꯝꯖꯕ ꯄꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯇꯥ ꯊꯥꯖꯒ ꯇꯤꯟꯅꯕꯗ ꯅꯣꯞꯇꯕꯤ ꯈꯔ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯇꯥ ꯊꯥꯖꯅ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯁꯣꯝꯒꯤ ꯃꯤꯡ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯑꯩꯕꯨꯔꯣ? ꯇꯣꯂꯦꯟ ꯀꯧꯖꯩ." "ꯏꯅꯝꯃ ꯍꯣꯏꯔꯣꯝꯗꯩꯔꯣ?" "ꯍꯣꯏ ꯃꯥꯅꯦ, ꯏꯆꯦꯅꯦ, ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯤ ꯏꯆꯦꯁꯦ." "ꯁꯨꯝ ꯇꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯁꯨ ꯌꯥꯏꯗꯅ?" "ꯍꯣꯏ ꯌꯥꯏꯌꯦ, ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯣꯏꯒꯤꯗꯤ?" "ꯑꯩꯒꯤꯅ ꯊꯥꯗꯣꯏ, ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯊꯥꯖ." ꯔꯟꯖꯤꯠꯅ, "ꯏꯇꯥꯎꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯤꯅꯒ ꯃꯤꯡꯒ ꯍꯪꯂꯛꯏꯀꯣ, ꯌꯥꯗꯦꯀꯣ. ꯇꯤꯟꯅꯁꯤ ꯌꯥꯏꯌꯦ ꯏꯆꯟ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯌꯥꯝ ꯐꯕꯅꯦ, ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇꯝꯅꯦ." ꯁꯥꯃꯨꯅ, ꯆꯨꯝꯂꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ, ꯅꯨꯄꯤ ꯃꯌꯥꯝꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ." "ꯑꯁ ꯌꯥꯔꯤꯕ ꯅꯣꯏꯁꯤꯗꯤ." "ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ, ꯅꯣꯡꯉꯥꯟꯕꯩꯗ ꯆꯥꯛꯀꯧꯕꯗꯁꯨ ꯂꯥꯛꯑꯣ, ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯞꯍꯟꯒꯦ." ꯁꯥꯃꯨꯅ, "ꯆꯥꯕꯩꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦꯒ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏꯀꯣ, ꯌꯥꯝ ꯊꯤ ꯌꯥꯏ ꯍꯥꯏꯁꯤꯅꯤ." "ꯑꯗꯨꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕ ꯆꯪꯂꯒꯦ, ꯅꯣꯏꯁꯨ ꯂꯩꯍꯧꯔꯣꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ." ꯑꯁꯨꯝꯅ ꯏꯔꯥꯡ ꯄꯨꯕꯤ ꯃꯤꯠꯆꯤꯅ ꯇꯣꯂꯦꯟꯗ ꯊꯥꯖꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯈꯔ ꯂꯩꯕꯗꯨꯗ ꯊꯕꯛ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯂꯒ꯫ ꯑꯍꯜ ꯂꯃꯟ ꯈꯔꯅꯗꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯃꯥ ꯁꯤꯖꯅ, "ꯌꯥꯏꯃ, ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ? ꯅꯨꯄꯥ ꯅꯍꯥ ꯎꯔꯒ ꯏꯔꯥꯡ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯣꯏ ꯀꯥꯡꯕꯨꯁꯤ. ꯃꯤꯅꯀꯣ ꯉꯥꯡꯅꯔꯕꯅꯤ, ꯈꯠꯂꯤ ꯂꯥꯡꯉꯤ ꯍꯥꯏꯗꯅꯀꯣ. ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯗꯣ, ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ." "ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯑꯦꯕ. ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯈꯠꯇꯅ ꯂꯥꯡꯗꯅ ꯍꯅꯨꯕꯤ ꯃꯣꯏꯅ ꯈꯠꯀꯗ꯭ꯔꯣ, ꯂꯥꯡꯒꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ, ꯌꯦꯡꯁꯤꯟꯅꯤꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯂꯩꯀꯥꯏ ꯑꯍꯟꯁꯤꯡꯁꯤꯁꯨꯅꯦ ꯌꯥꯝ ꯐꯠꯇꯦ. ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯡꯍꯧꯗꯗꯅ ꯉꯥꯎꯍꯧꯗꯗꯅ ꯍꯌꯦꯡꯋꯥꯏ ꯂꯥꯡꯕ ꯌꯥꯕ꯭ꯔꯕ? ꯃꯊꯧꯗꯤ ꯂꯩꯇꯅ ꯉꯥꯡꯅꯖꯔꯒ." "ꯃꯁꯤ ꯌꯦꯡꯉꯨꯅꯍꯦ, ꯀꯌꯥꯗꯅꯣꯅꯦ, ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦꯕ. ꯏꯕꯦꯝꯃ ꯅꯪ ꯑꯃꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ. ꯂꯥꯡꯒꯗꯕꯅꯦ, ꯉꯥꯎꯒꯗꯕꯅꯦ, ꯑꯗꯨꯕꯨꯅꯦ ꯃꯤꯅ ꯃꯤꯠ ナꯕ ꯃꯑꯣꯡꯗ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ. ꯅꯆꯦꯁꯦ ꯅꯪꯗꯧꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯅ ꯁꯦꯟꯅꯕ ꯋꯥꯔꯛꯇꯦ, ꯉꯥꯡꯅꯕ ꯋꯥꯔꯛꯇꯦ. ꯅꯪꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯦꯟꯅꯕꯤꯔꯅꯨꯋꯣ ꯀꯩꯁꯨ. ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯅꯨꯄꯥꯅ ꯃꯤꯡ ꯍꯪꯂꯛꯄ, ꯏꯔꯥꯡ ꯍꯧꯔꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕ ꯌꯥꯔꯤꯕ꯭ꯔꯥ ꯏꯃꯥ? ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ. ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ, ꯊꯦꯡꯉꯦ. ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ."
Napa tadi nang ne hat khragadam ni nang na da tamuno kaisu ngangloi ima pabung ne hena phaina ngondai di phani nang phani ba ngang na batan da ngang bidraga phai khali bore asumna namit ado khawkhre mathangi namit ni lohongba nongan bagi mi lakna ba khawrak le ngarangi nupa gai do lakto mandi dei tai di nupi ngak chatna bane lakani he ngarang adu phajana hai khra dubu nupa khadi dum yongna bane ita yengo tu lae mi aseng baiso aya lae haba yam thajadi ye aina hydra lakani na lao chana ba yen ba hawrese aduga wari hawjensi asumna nupi ani da nupa khaidugi manakta chana ba puduna lae aduga nokmina duna wari nungai na sari noi ani de nasak suroi phajai dinabade yam sane wasu dong ngangi koi ba khot pa tawti thajana sina phatra faida ado noi ani di kai ki khonari gi hojikan se lairik tam lamme oi de na tok thoe ibani ma hausina sapot han ba chali adu suyam phai kaino sel thokna bo khonei do phani som da suning drisdi khangri kaya ba kaisina te da noi na mana ba amadi lakte na ngasi dia ranjit haibra kaino samuna madi thabak le na ngasi laktre itaw ibani oi na hekta yawrak laba ado wam tangine thajana hango noi ani bu khangna ba galai bro lana longnu ko chumna hangbane kaisu kaide da ibani ma amata leite da thadoina hairakpani tolena thamge gadi khanba leirabo pamjabadi leiba aduda kedaraba nupi na kamaina nungsi pami phungdo une kaisu kaide kaino nungsi pami haibadabu kaigi kaideno nupa oirasu nupi oirasu nungsi haina phungdokpadi yaina nupa ngaktana loina hana haini haiba leite andudi ai nang pamjare thaja masi hairam laga ikhat khajana na changki thadoina phajana mu hairi asing bani itana haise ta tolen ta sondana leirabani ngarang dagi aina minga hangba changle idusune mana pamjabadu ubadagi hangba changlakpani ekhoi tana ta tolen bu yam pamjabani samuna yaine naisali hojiki dudi ya ida yabikhro kaino ikai angang singsina haise nupi na hairakpa haise pak thokpa natine idau di mapuk pharabane hoi aisu yare na haibiyo adoni dina nupa thoi idau de nomu unase hayo no ita duda hoi haige asumna namit adudi haukhre nupa duna hairamba wado thadoina sumata thajada tamlambi thaja su harau bana loirabani mabukninga irang langjaribani asumna chakau bagi thabak thoramna chingba khuding su loina loikre matam kharasu haukhre nomagi matamni thaja amadi tolen unerami samu amadi thadoina ngaiduna leirami nangse nasaksu yam phase aisu nang ubada adum thamoida kainomdi phaukrabani aduga nangna dong ngangbana tawsida hina supam jaredi adudi ko hairakpa kai ge aina hana hairakpa ngaidrso khangde aidi nangbu he ubada adum pamjakhrabani aiso hek haigena khanbane khalingi da nangna hankre adu hojikti khangnaredana ado nangdi lairik su hai aidi laisu ama oitre tamsu tamningde lairik paba yam talleba lairik haibunadi pharine sumpar nungai banida ado nang thagi silbu kaya phangge nangna sapor hanba chale haidubo kaisu yam phangba nateda lising ahum khaktane yam phai tungselo seldo arembada manghangano tanbada wabanina hoi imada lising ama pire imungi achinbada sizinnabasu yawida adubu lising amadi aigi pot leibada sizinaye aidi pirol anobase yam paame aduna atum lei hoi leiyadabane thadoi ibani bu punkhradine kanamta ubanate migase nungai khre punbadi ada noidi sel paibra inamagi on pot mayam da yam uli ena lekai da gadi hainare he noi su pairam ni ko moi su paibani na pai da khoi gidi ipan thoi gidi nungai bane khoi gi awal pa ipan thoni yingsin bi khoi di ima ga iga khakta sulai sunom laga saba imung ne khoi mungdi o aina de sel paiba imung malore sel paiba nu pam pam iraba
ꯑꯩꯁꯨ ꯊꯕꯛꯀꯤ ꯄꯔꯤꯈ꯭ꯌꯥꯗꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤꯌꯦ ꯑꯗꯨꯕꯨ ꯁꯦꯜ ꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯈꯜꯂꯛꯇꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯅꯤ ꯌꯥꯝ ꯐꯩꯌꯦ ꯀꯟꯅ ꯍꯣꯠꯅꯧ ꯊꯕꯛꯀ ꯇꯧꯔꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯂꯁꯤ ꯍꯣꯏ ꯍꯣꯡꯗꯣꯏꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝꯅꯤ ꯃꯁꯤ ꯂꯩꯅꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯅꯥꯎ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯏꯃ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯈꯪꯗ꯭ꯔꯕ ꯃꯇꯝꯁꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯄꯥ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤꯅ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯗꯨꯅ ꯂꯩ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯥꯒꯤ ꯊꯥꯗꯣꯏ ꯑꯗꯨꯒ ꯄꯥꯔꯒ ꯆꯠꯂꯁꯨ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯦ ꯅꯪꯁꯦ ꯂꯧꯕ ꯀꯧꯕ ꯂꯣꯏꯇꯦꯀꯣ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯌꯥꯏꯃ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯄꯥ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤꯅ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯗꯨꯅ ꯂꯩ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯥꯒꯤ ꯊꯥꯗꯣꯏ ꯑꯗꯨꯒ ꯄꯥꯗꯅ ꯆꯠꯂꯁꯨ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯦ ꯏꯆꯦꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯦ ꯅꯪꯁꯦ ꯂꯧꯕ ꯀꯧꯕ ꯂꯩꯇꯦꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩꯇꯪꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯑꯩꯁꯨ ꯏꯇꯥ ꯊꯥꯗꯣꯏꯒꯤ ꯊꯕꯛ ꯑꯃ ꯃꯣꯏ ꯃꯅꯦ ꯍꯣꯏꯗ ꯆꯠꯃꯤꯟꯅꯔꯨꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯗꯨꯗ ꯃꯤꯒꯤꯗꯨꯁꯨ ꯆꯠꯇ꯭ꯔꯗꯤ ꯐꯖꯔꯤꯕꯣ ꯅꯣꯏꯗꯤ ꯀꯩꯁꯨꯝ ꯈꯪꯉꯣꯏ ꯁꯨꯝꯕꯁꯤꯗꯤ ꯍꯩꯃꯥ ꯑꯗꯣ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯑꯗꯤ ꯐꯩꯗꯅ ꯉꯥꯡꯅ ꯇꯣꯏꯗ ꯇꯧ ꯂꯩꯕꯅꯤ ꯂꯩꯀꯥꯏꯁꯤꯅ ꯃꯤꯅꯅꯦ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯒꯅꯣ ꯍꯥꯏꯕꯅꯦ ꯃꯤꯅ ꯉꯥꯡꯅꯕ ꯑꯗꯨꯝ ꯇꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯕ ꯈꯔꯁꯨ ꯇꯥꯗꯕ ꯇꯥꯔꯦ ꯃꯊꯧꯗꯤ ꯂꯩꯇꯅ ꯉꯥꯡꯅꯔꯤ ꯑꯣꯏꯔꯤꯅꯤ ꯆꯪꯉꯣ ꯅꯪꯉꯣꯟꯗ ꯉꯥꯡꯕꯁꯤꯗꯤꯅꯦ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝ ꯃꯦꯗꯨꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔ ꯆꯠꯂꯣ ꯏꯆꯦ ꯂꯥꯏꯗꯨꯛ ꯊꯥꯕꯤꯔꯛꯑꯒꯦ ꯑꯁꯨꯝꯅ ꯊꯥꯖ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯒ ꯊꯥꯖꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯊꯥꯖꯅ ꯏꯇꯥ ꯇꯥ ꯇꯣꯂꯦꯟ ꯍꯣꯏ ꯏꯃꯨꯡꯗꯣ ꯁꯦꯜ ꯄꯥꯏꯗꯦ ꯏꯅꯥꯛ ꯈꯨꯟꯗꯦ ꯃꯣꯏ ꯏꯄꯟꯊꯧꯍꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤꯗꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯃꯣꯏ ꯃꯃꯥꯅ ꯏꯟꯖꯥꯡ ꯌꯣꯜꯂꯒ ꯆꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯥ ꯇꯣꯂꯦꯟꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒ ꯑꯗꯨꯗꯤ ꯇꯥꯟ ꯆꯥꯔꯦ ꯉꯥꯅꯨ ꯆꯥꯅꯤꯡ ꯂꯩꯔꯤꯅꯦ ꯑꯗꯨꯗꯤ ꯉꯥꯅꯨ ꯄꯨꯔꯛꯑꯣ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯊꯁꯦ ꯅꯣꯏꯗꯔ ꯑꯩꯈꯣꯏꯗꯔ ꯑꯃ ꯑꯁ ꯇꯜꯂꯤꯗ ꯌꯨꯝꯗꯗꯤ ꯍꯪꯂꯛꯑ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯃ ꯄꯤꯔꯛꯑꯣꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯅꯤꯍꯦ ꯉꯥꯅꯨ ꯑꯃꯈꯛ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯨꯄꯥꯅꯦ ꯑꯗꯨꯕꯨ ꯏꯖꯠ ꯂꯩꯇꯕ ꯀꯩ ꯀꯥꯏꯒꯦꯕ ꯑꯗꯨꯕꯨ ꯌꯥꯔꯛꯀꯅꯤ ꯇꯥ ꯇꯣꯂꯦꯟꯗꯣ ꯐꯕꯅꯦ ꯅꯪꯅ ꯍꯥꯏꯗꯤ ꯌꯥꯔꯛꯀꯅꯦꯕ ꯍꯣꯏꯁꯦ ꯍꯥꯏꯔꯒ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯅꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯁꯪ ꯑꯃ ꯂꯩꯗꯅ ꯑꯗꯨꯗ ꯆꯥꯎꯔꯁꯦ ꯍꯣꯏ ꯌꯥꯏ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯇꯣꯂꯦꯟꯗꯒꯤ ꯉꯥꯅꯨ ꯑꯃ ꯂꯧꯔꯒ ꯆꯥꯁꯤ ꯍꯥꯏꯅꯔꯦ ꯉꯁꯤ ꯂꯥꯛꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗ ꯍꯥꯏꯍꯧꯔꯣ ꯃꯥꯁꯨ ꯇꯣꯏꯅ ꯂꯥꯛꯈꯠꯂꯛꯏꯌꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯪ ꯁꯪꯕ ꯂꯥꯛꯏꯔ ꯀꯩꯅꯣ ꯍꯣꯏ ꯃꯥꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯈꯟꯗ ꯐꯖꯅ ꯉꯥꯎꯕ ꯍꯧꯔꯕꯅꯦ ꯍꯟꯗꯛꯇꯤ ꯉꯥꯅꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯃꯤꯟꯅꯁꯦ ꯏꯇꯣꯝꯇꯗꯤ ꯇꯜꯂꯦ ꯅꯪꯅ ꯋꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯑꯗꯨꯏꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯅꯦ ꯑꯩ ꯇꯧꯔꯛꯀꯦ ꯇꯣꯂꯦꯟ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯃꯆꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯄꯣꯠꯐꯝꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯆꯪꯂꯛꯏ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯔꯤꯀꯣ ꯗꯝꯃꯥꯗ ꯅꯨꯡꯉꯥꯏꯗ ꯇꯥ ꯇꯣꯂꯦꯟꯁꯨ ꯁꯛ ꯐꯖꯕꯒꯗꯤ ꯍꯦꯟꯒꯠꯂꯝꯃꯦ ꯃꯇꯝ ꯈꯔ ꯊꯦꯡꯅꯗꯕꯁꯤꯗ ꯑꯁ ꯋꯥꯔꯤꯗꯤ ꯀꯩꯁꯨ ꯍꯣꯡꯗꯝꯅꯤꯗ ꯊꯥꯖꯅ ꯑꯗꯣ ꯇꯥ ꯇꯣꯂꯦꯟ ꯅꯣꯏꯒꯤ ꯉꯥꯅꯨ ꯂꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯇꯥꯒ ꯑꯩꯒ ꯑꯃ ꯆꯥꯖꯔꯒꯦ ꯉꯥꯅꯨ ꯂꯣꯏꯑꯦꯒ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯑꯃꯗꯤ ꯀꯣꯡꯉꯨꯗꯨꯅ ꯇꯥ ꯇꯣꯂꯦꯟ ꯍꯣꯏ ꯀꯣꯡꯒꯦ ꯉꯥꯅꯨ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ ꯈꯔ ꯁꯨꯝ ꯂꯣꯏꯁꯤꯟꯕꯅꯦ ꯍꯌꯦꯡꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯍꯪꯆꯤꯠ ꯑꯣꯏꯅ ꯊꯤꯟꯕꯤꯔꯛꯑꯒꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ ꯇꯥ ꯇꯣꯂꯦꯟ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯃꯅꯝꯃ ꯂꯇꯥꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯇꯣꯂꯦꯟꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯊꯥꯖꯅ ꯏꯅꯝꯃ ꯃꯣꯏ ꯏꯃꯨꯡꯁꯦ ꯀꯃꯥꯏ ꯇꯧꯒꯦꯕ ꯋꯥꯔꯤ ꯈꯤꯇ ꯂꯤꯔꯛꯑꯣꯕ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯇꯣꯂꯦꯟꯗꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯇꯧꯗꯦ ꯃꯃꯥꯟꯅꯕ ꯄꯨꯜꯂꯁꯨ ꯍꯩꯅ ꯁꯤꯡꯅ ꯄꯨꯜꯂꯦ ꯅꯤꯁꯥ ꯆꯥꯕꯒ ꯇꯤꯟꯅꯩ ꯂꯣꯏꯅꯩ ꯍꯥꯏꯗꯅ ꯃꯥꯗꯤ ꯆꯥꯒꯦ ꯈꯟꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯃꯃꯥꯟꯅꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯅꯕ ꯍꯣꯠꯅꯩ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯎꯖꯩ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ
Laikai da afaba nupa masing thibada yauribani. Nate nangna si hangisibu kaigino. Kaisu tawdeda. Aikhoi da amana yam pamjaba adugi hangbiro na hairakpa adugi hangbanida. Ado moi imadi fabra kamai tawge. Mama fabadunane macha pharido. Yam phaye domsasu. Macha adubu mapa yaudana matomtana saunaba yoglaine. Yam hotnaba kanbei wani ni adude. Kitang inaga khulamadiko. Masaksu adum phasaido. Paizarak da selgi wadi. Hotnaba leptradi sel haisidi adum laklagadabani. Thabaki parikhyadi yam thabani. Adubu maraibu laitaba haigadra khalaktabaine. Thabak asaubagi parikhyani. Khalakpa thokladi yam nuwaina leidoine. Noi tado maral yengbadaidi mi afaba yengbana phabani haira haidana tamuko. Hoi na matamge. Asumna Thaja tolengi maramgi wari khara hanglamlaga mayum chatkre. Mayum halaklaga su phamlaga nokphet ka tawdana le mama sijana. Hai, nangdi thabak chatloidra aduda phamdoklaga leidubo. Masana su khumlaktabadada haifet yenglui machagi matawduda soli. Nate masingang sibu ngaudroba zalo. Ngangliga si mathun manada hapta khai manglaga leiradana. Laisabi phaninglakpagi oiri zatlane. Hai yaima. Yaima. Kaino ima. Nanakta leisibu asuk kana laurisibu ngaubra khangde. Ekhoi masidiba khangne habanida. Is yengko masya. Kayadano ne nati nangna mangidubu kanagi wakhandano kari khalino haiba. Aiba mangde kaisu khande kaibu khandoino ina. Hai nang natrang satnuko. Thabak chatloidra na hangbana khumaktri eduga. Tahaudabo airamgani adudi. As khangde deima. Khara lisilakpasida na aga se tathiraba kaino. Nang si aribi yam oininglibani ni ha. Oiningine ba nang. Tanja aduda mapa nupa tondon balaklaga macheda hairi. Cheyai. Nang lumbra khangde nupa khrali hawida. Nate nangbu nupa koiraba. Nang na mukadom dai na siranturan kai di nupa no. Khangde. Mi sumna lambi chasa boiramni. Kaino khangde ba. Hairange di range dune. Ho Thaja nang gilai baksidi thidako nang se. Kaino nang to khulesina. Lila yago yauro aina sumna sum haibiraga. Ho yaurage. Nate nupa dum masak phajawbra kusuga ngawbra ba. Kai di anta musin moi. Rashi budile. Hai Athouba nang masu khupak sarani chalo amta. Nakhon kol hamdoga larik auraina bato. Matungda di nupa ga wari ga pusilakpa yariko. Nasiyai mase khatpana loire. Phudadi yaroi ma. Hoi ma kharga fudo. Lam yam helabane khoi cheyai che. Lambi chalasu maya yam higalaga che thadoi ga moye ni dum langa chatpane. Nang yengo nang khupak na hunjillakani na haipa sarira. Angang na ni yengsinbiri baise. Noina ne ai adom yengsalai rogo noi. Imagi yaima. Yengsinbagi wana tini nangbo. Soi ngamda na ba senari bani ne. Lang phang tobu yaba nate matam sajingai da ko. Chalo thabak to thenki ni phajana salo. Thaja mamana asumna hairakpadagi achapot hanphamda thabak yauna balaklami mata thadoi su leirami. Thaja na isuk thana lakpaduda. Kaino ngasidi napi se isuk thaida. Kari penda balairage ni tabo. Karim narakanu ko. Ai gise thawai nungai trine imana ngangpai. Kai ngang leiba imadia. Nang kai darubaino. As khatle langi sinidana. Aina su tato lengi wakhan nang hek manga leiraga. Adugi adai tanjana zadrisu aikhwe tomana ai lumba lakpa manba nupa musit mutba khara thonganda lehawi sini. Adai aisu se kari leiredana. Nungti ina ingonda sumaina dum ngangi je moina. Aina yam hekta khaluba su nate. Aina khara ya higatba langba itawsida khatpoin uraba khangdiba. Adugi dinang tato lenda chenthokrodana doirade. Wathi khonthi myam da tadana ba. Adumai tawdi aise hatlage bo hairani imungi mina. Ado aigi budi yayeba. Ado da tato lendo yartoi mandene. Madi thaba ama phangdri phawa yum paloye kaina haijabane ba. Mana nang nungsirade nang haiba yarakani kaino. Hairaga yengo yartri dana. Nang na khonthi sabadu da nungai tebi haibibane ide. Hoi ai hairaga yenge. Ipang likhai mata thadoina hairakpa wadu tolenda haigi haina khalli. Inkhalakpa oibagi afafada karino khangde ninglakpa khanbaduna chummi haina lawjai. Nongmagi matamni tolenga unaba matamda Thajana hairi chelasi. As chenba ngamaroibana. Talli nangsu.
Nasu thuna thabak tawro adudi ai akhoi yumda kuina leba taleba. Hoi tawra adawni matam khratang di khang aduga luhongnaba tawradoini aingonda thajaba tham thabudi thajaba aduda aina di khutak hekta chaninglaba ima pabungna nangbu phaningbagi ngangbu kaidawi haino ngangbi naba leiribada haribane ngangbi naba leitaba kana kana gumbadi kappa yawrini mama mapa machin manaw leitraba singdi selgi khande moigidi ima pabung leiramladi ko haina khaline nuktigi hoi ai sungi hak sawningbaine tanjaduda masi leinana urami manaw nupina thabak chalini thokraga nupa unaduna leibado leinana sorokdagi ubani tungda lakpa laikai nupi kharanasu ngangna duna lai tawrisi yengune sibo mai sija haibigi masa nupi yai maduna trosibo nupa ga unadana nupa koira malini imai pe matawni khatleba yam khatli masi duna gyan tabane lambi lamjaw sida yengo nupa ga hengo khangdeda haujika nangang singse ikaiba khangde ekhoina tawraktaba ngakta khatpani asimadi yamna nupa uba yadabani irang hekta haujanbani kuina khangoi dori masigi angangsi mayum thuna pandawri nupa ki deba nupa pamadi mangjare dana law salasi masin sukan bani manaba tali mani moi thopa tawsasani aikhoina ngangna pham thopa ngangna bini kaino adu mangai dana laikai khunsigi yum thong khunungi miwa ngangnaba lepa yade jak jang deba hai masili na tuna tro sida leisibo manaw nupida sauna yengin he mani ne aikhoina ngangnaraga laiba mayam dubu takraba zalo haima tagi ta sanu he asengba haibani kaino aikhoi dia ai kaugese ibi ama leina na tro nangbo kadai seloino ine phi hobagi langsak thilubani o phaiye honaga dabani kari phi hodoino nangbo phanik sagi tawbani adudi ine ayum chalukhige asumna leina mayumda yam nungaitana amadi sauna halai manaw nupi halakpa ngairi ngahaki matung manaw nupi Thaja masu mondaga nungaina isai saklaga halaklami nang kai chalui ha kaino hek halakpa ga lawai lutong da lakthare isina kaidaroge se achapol hanba chalubani kaino nangna somna ngapsinai se kaigino nang baujinu pa koiba matamlo angang wairi banang leisabi yam phaningrana mina gangna da thap yam tawri se kaigino banang ha leina na manaw bu phuri Thajana ayoima hairaga koisen cheli macha anigi mataw aduda mapa ibungo kumarna khamdui hai kedaunare se tungnaron hei karigino ha nasena phuri se yaima nang kedaure khangde pa bangai su ise se halakpada sauraga leirame aduga ingonda phuthare ine leina karigino nanau phuri bade ha lam yam hele mina ubada ngagnagadaba thabak tawre leisabi yamna phaninge leisabi phadanaba waraini pabu leina sauna imung sangki Thajamadi maram haujik phawba khangjadri mapa ibungo kumardi masanabi leina na hairamba wahai kharaduna adum khangle yaima changosang leikai mangde kai nasina naw khanabado ekhoi ise se ngawra male kumar masa yaima gi khanbada matha aduki matik sajaido Tamina lehawi machadadi haidre magi nupi sizada hairaga macha singda gyanta na hainaba sinarami nungdangi sa ising sawa toklaga tumlamdai matamni mama siza macha nupi anigi kada laktuna imagi yaima leina nakhoi ani na khatnei haidubu kaigino adumaina tawnanu ne laikai mina uraga ikai dro noibo angang macha su amta nate aina nati ma aikhoi che sina ai thaba halaga maram su khangdana pangphuda phudaraini maramdu khangdriba nang hosi phawa nangna napa unaraga ngasai lehobada aina uramoi khanglamoi na khanbra aduga ahuba lekai gi miwa ngangnaba kanbi kharana yenglengalga miwa ngangnaraga sakhibada inna sina taraga laine nang lamni hengano haisini nang kaino yaima nang nupa na haga koirabo angang oidiko matam chaji ngoksina nu yaima lairik haire oidre nangna tawriba mina ngangnabada ipakta paksaradamni nang masanupida haiba yaba takpa yaba pawta kaya pirami adubu Thaja ngaihaktang tabagi wani makokta amata hapanate ngangmandana karisu khalaktaba haibadu oirabra khangdi Thaja magi wakhanse arepa leitabana nongalaga kawki aduga magi thokpa adumak tawkhini asumna matam kharasu haukhre tolen magasu matam kharadi unadre Thaja su mathau satpa natana atopa sathoktre
ꯃꯇꯥ ꯊꯥꯗꯣꯏꯂꯛꯂꯝꯃꯤ ꯊꯥꯖ ꯍꯣꯏꯗ꯫ ꯍꯟꯗꯛꯇꯤ ꯌꯥꯝ ꯂꯦꯝꯈ꯭ꯔꯦꯗ ꯅꯨꯄꯤꯁꯦ, ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦꯕ, ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯦ, ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯃꯄꯥꯟꯒ ꯊꯣꯛꯆꯗ꯭ꯔꯕꯅꯦ, ꯉꯥꯡꯗꯅꯕ ꯑꯩꯅ ꯇꯥ ꯇꯣꯂꯦꯟꯗ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ, ꯑꯗꯣ ꯇꯥ ꯇꯣꯂꯦꯟꯗꯨꯁꯨ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ, ꯑꯗꯣ ꯃꯣꯏ ꯏꯅꯝꯃꯅ ꯃꯣꯏ ꯃꯄꯥꯝꯗ ꯆꯠꯂꯨꯁꯦꯌꯦ, ꯑꯗꯨꯗ ꯃꯣꯏ ꯌꯨꯝꯗꯣ ꯈꯪꯗꯣꯔꯛꯑꯒꯦ ꯑꯩ, ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ, ꯌꯥꯝ ꯋꯥꯗꯣꯏ ꯑꯣꯏꯗꯤ ꯂꯩꯇꯕꯅ ꯐꯩꯗ, ꯅꯪ ꯋꯥꯅꯦꯕ, ꯊꯕꯛ ꯑꯗꯨꯝ ꯁꯨ ꯂꯩꯗꯣꯏꯅꯤ, ꯃꯁꯛꯁꯨ ꯊꯤꯖꯤꯜꯂꯛꯇꯣꯏꯅꯤ ꯅꯪ, ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯦꯡꯊꯣꯛꯅꯤꯡꯉꯤꯁꯦ, ꯂꯥꯏꯔꯁꯨ ꯌꯨꯝ ꯀꯩ ꯐꯖꯅ ꯁꯥꯕ, ꯌꯦꯡꯕꯗ ꯂꯩꯗꯅ ꯍꯥ꯫ ꯊꯥꯗꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ, ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯝꯃ ꯂꯇꯥꯒ ꯂꯣꯏꯅꯅ ꯊꯥꯖ ꯃꯅꯝꯃꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯆꯪꯐꯝꯗ ꯂꯩꯔꯤꯕ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯁꯤ ꯌꯨꯝꯁꯦ ꯇꯣꯂꯦꯟ ꯍꯣꯏꯒꯤꯅꯤ꯫ ꯑꯣ, ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯦꯅ, ꯐꯛꯂꯥꯡꯒꯁꯤ ꯏꯁꯦ ꯁꯦꯒꯥꯏꯔꯦ, ꯑꯁ ꯑꯩꯅꯗꯤ ꯈꯤꯇꯪ ꯐꯔꯝꯃꯗꯤ ꯈꯜꯂꯒ ꯃꯁꯛ ꯐꯖꯕꯗꯨꯗ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯍꯣꯔꯦꯟ ꯆꯪꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯂꯇꯥ ꯑꯃꯗꯤ ꯊꯥꯖ ꯃꯄꯥꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯅꯕ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯇꯣꯂꯦꯟ ꯃꯥꯁꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯥꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯈꯔꯗꯤ ꯏꯀꯥꯏꯔꯞ ꯇꯧꯖꯩ, ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯊꯥꯖꯗꯤ ꯕꯤꯠꯀ ꯂꯩꯇ꯭ꯔꯕꯅꯤ ꯇꯣꯂꯦꯟꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯎꯕꯗ꯫ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯊꯥꯖ, ꯇꯣꯂꯦꯟꯒꯤ ꯐꯖꯕꯗ ꯉꯥꯎꯖꯈꯤꯕꯅꯤ, ꯄꯥꯝꯖꯈꯤꯕꯅꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ꯫ ꯇꯣꯂꯦꯟ, ꯅꯪꯒꯤ ꯌꯦꯟꯁꯤꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅ, ꯑꯃꯗꯤ ꯆꯥꯕ ꯌꯥꯏꯅꯦ꯫ ꯌꯥꯏꯌꯦ ꯏꯆꯦ, ꯏꯕꯥꯏ ꯌꯥꯎꯔꯒ ꯅꯣꯡꯃ ꯂꯥꯛꯑꯣ, ꯑꯗꯨꯒ ꯆꯠꯊꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯕꯥꯏ ꯊꯕꯛ ꯁꯪꯕꯒ ꯍꯦꯛꯇ ꯂꯥꯛꯑꯒꯦ, ꯊꯥꯖꯁꯨ ꯄꯨꯕꯤꯔꯛꯀꯦ, ꯅꯣꯏ ꯑꯅꯤꯁꯨ ꯈꯪꯅꯋꯣ, ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯝ ꯈꯪꯅꯩꯗ꯫ ꯍꯩꯃꯥ, ꯅꯣꯏꯗꯤ ꯍꯥꯟꯅ ꯈꯪꯅꯔꯝꯂꯕ? ꯑꯧ, ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯏ ꯏꯆꯦ, ꯑꯗꯣ ꯆꯠꯂꯗꯣꯏꯔꯣ ꯏꯆꯦ? ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯦ, ꯑꯗꯨꯗ ꯅꯪ ꯊꯦꯡꯅꯔꯝꯒꯦꯅ ꯆꯪꯂꯛꯏꯅꯦ, ꯑꯌꯨꯛ ꯂꯥꯛꯄꯅꯦ, ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯂꯩꯔꯝꯗꯦ, ꯅꯪꯁꯨ ꯂꯩꯔꯝꯗꯦ, ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯆꯠꯈꯤꯌꯦꯅ꯫ ꯄꯔꯤꯈ꯭ꯌꯥꯕꯨ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ, ꯀꯝꯗꯧꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ, ꯐꯖꯅꯗꯤ ꯑꯗꯨꯝ ꯇꯧꯔꯝꯕꯅꯦ, ꯈꯜꯂꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯂꯇꯥ ꯑꯃꯗꯤ ꯊꯥꯖꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯊꯥꯖ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯃꯔꯝꯗꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯌꯦꯡꯂꯨꯔꯒ ꯃꯍꯥꯛꯅ ꯄꯥꯝꯕꯃꯛꯇꯨꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯇꯣꯂꯦꯟꯗꯤ ꯊꯥꯖ ꯃꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ, ꯊꯥꯗꯣꯏꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯍꯟꯃꯤꯟꯅꯔꯤ꯫ ꯌꯥꯝ ꯍꯦꯛꯇ ꯂꯥꯏꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯉꯥꯅꯨꯁꯨ ꯆꯥꯊꯣꯛꯂꯨꯒꯨꯝ ꯇꯧ, ꯄꯥꯝꯃꯛꯇ꯭ꯔꯕꯣ? ꯈꯪꯗꯦꯗ, ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ, ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯀ ꯇꯧꯔꯛꯂꯗꯤ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦ ꯑꯩꯗꯤ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯦꯗ, ꯃꯁꯛ ꯐꯖꯔꯁꯨ ꯃꯔꯜ ꯄꯥꯏꯗ꯭ꯔꯗꯤ ꯕꯤꯠꯇꯤ ꯂꯩꯇꯦꯍꯦ꯫ ꯑꯩꯅ ꯄꯥꯝꯃꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯑꯝꯇ ꯂꯩꯕꯤꯕ ꯉꯝꯗꯧ ꯃꯥꯟꯗꯦ, ꯑꯩꯒꯤ ꯃꯑꯣꯡꯁꯤꯒ ꯌꯥꯝꯅꯗꯤ ꯆꯥꯟꯅꯔꯣꯏꯕꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣ ꯀꯩꯅꯣ, ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ, ꯃꯁꯛ ꯊꯤꯌꯦꯁꯨ ꯅꯠꯇꯦ, ꯑꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯍꯥꯟꯕ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯍꯪꯂꯛꯏ꯫ ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯏꯗꯣꯝꯆꯥ ꯔꯥꯁꯤ ꯂꯩꯕꯤꯈꯤꯕ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯏ, ꯋꯥ ꯈꯨꯝꯅꯤꯡꯒ ꯀꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣꯅꯦ, ꯑꯩꯒ ꯅꯨꯄꯥꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯖꯥꯠꯂꯣ? ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯏꯗ꯫ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯁꯣꯝ ꯑꯅꯤꯗꯅꯦ꯫ ꯏꯗꯣꯝꯆꯥꯗꯣ ꯊꯪꯅꯕꯩꯁꯤꯗ ꯆꯠꯈꯤꯕ, ꯂꯥꯛꯑꯅꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯣ, ꯊꯥꯖ ꯐꯤꯗꯥ ꯑꯝꯇ ꯄꯤꯌꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩ, ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ꯫ ꯊꯥꯖꯅ, ꯅꯥꯞꯄꯤꯍꯦ ꯑꯁꯤꯃꯗꯤ, ꯌꯥꯝ ꯐꯖꯩ ꯃꯁꯛꯁꯦ, ꯉꯥꯎꯋꯦ ꯑꯩꯗꯤ, ꯐꯖꯕ ꯅꯨꯄꯥ ꯎꯕꯗ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯥꯏꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ꯫ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯎꯗꯦ, ꯀꯥꯏꯗꯅꯣꯁꯨ ꯈꯪꯗꯦ, ꯁ꯭ꯋꯥꯏꯗꯗꯤ ꯃꯥꯟꯗꯤ꯫ ꯔꯥꯁꯤ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ, ꯇꯣꯝꯊꯤꯟ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯩ꯫ ꯍꯩꯃꯥ, ꯏꯆꯥ ꯇꯣꯝꯊꯤꯟ ꯂꯥꯛꯏꯗꯅ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯣ? ꯏꯗꯣꯝꯆꯥꯅꯦ ꯊꯪꯅꯕ ꯑꯁꯤꯗꯒꯤ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯨꯕꯅꯦ, ꯅꯪ ꯂꯥꯛꯀꯅꯦꯅ ꯍꯥꯞꯄꯤꯒꯦꯅ꯫ ꯂꯧꯗ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯑꯕꯨꯡꯉꯣꯗꯤ ꯂꯩꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ, ꯀꯗꯣꯝ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯪꯗꯤ ꯅꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯦ, ꯍꯦꯛ ꯆꯥꯎꯔꯛꯄꯗꯩ ꯐꯖꯅ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯗꯣꯝꯆꯥ ꯌꯨꯝꯗ ꯂꯩꯔꯗꯧꯅꯤꯅ ꯇꯣꯏꯅ ꯎꯅꯕ ꯌꯥꯔꯅꯤꯗ꯫ ꯍꯣꯏ ꯍꯣꯏ,
ꯑꯗꯨꯅꯦ ꯏꯗꯣꯝꯆꯥꯁꯨ ꯑꯆꯥꯄꯣꯠ ꯊꯥꯕ ꯂꯥꯛꯄꯗ ꯅꯣꯏꯗ ꯆꯪꯂꯛꯀꯦ ꯑꯗꯨꯒ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯆꯥꯗꯧꯕ ꯀꯣ ꯊꯥꯖ ꯊꯥꯗꯣꯏ ꯅꯣꯏꯅꯤ ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯒꯦꯔꯣ ꯁꯤ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯦ ꯃꯃꯤꯡꯅ ꯇꯣꯝꯊꯤꯟ ꯀꯧꯕꯅꯤ ꯅꯪ ꯇꯥꯃꯣꯒꯤ ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯔꯨꯁꯣꯁꯦ ꯄꯤꯊꯛꯈꯤꯁꯤ ꯂꯝꯁꯨ ꯂꯥꯞꯅ ꯂꯥꯛꯏꯅꯤ ꯌꯥꯔꯅꯤꯗ ꯏꯗꯣꯝꯆꯥ ꯋꯥꯅꯕꯅꯤ ꯇꯧꯔꯅꯨ ꯊꯥꯖꯅ ꯌꯥꯅꯤꯗ ꯑꯗꯨꯝ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏꯌꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥ ꯂꯣꯟꯕ ꯆꯠꯈꯤ ꯀꯥꯏ ꯀꯥꯏꯗꯅꯣ ꯃꯣꯏ ꯑꯅꯤꯁꯤꯕꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯃꯌꯨꯝꯕꯨꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯒꯤꯁꯤꯗ ꯑꯆꯥꯄꯣꯠ ꯍꯥꯟꯕ ꯌꯥꯎꯍꯟꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯗ꯭ꯔꯕ ꯃꯣꯏ ꯑꯅꯤꯁꯤ ꯇꯦꯛ ꯇꯦꯛ ꯌꯥꯎꯍꯜꯂꯤꯖꯥꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯐꯅꯕ ꯅꯨꯡꯁꯤꯔꯤ ꯃꯇꯧꯁꯤ ꯑꯩ ꯂꯥꯛꯄ ꯎꯕꯗꯩ ꯊꯕꯛ ꯇꯧꯕꯒ ꯂꯦꯞꯈ꯭ꯔꯦ ꯅꯪꯒ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯪꯅ ꯉꯁꯤꯇꯪꯒ ꯂꯥꯛꯄꯗꯨꯗ ꯀꯣꯏꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯤꯅꯤ ꯃꯆꯤꯟꯒꯗꯤ ꯌꯥꯝ ꯌꯥꯡꯕꯅꯤ ꯃꯣꯏꯅ ꯏꯔꯥꯡ ꯂꯥꯡꯖꯕꯁꯤꯗ ꯑꯍꯟ ꯈꯔꯅꯗꯤꯅꯦ ꯈꯠꯂꯦ ꯂꯥꯡꯉꯦꯅ ꯏꯔꯥꯡ ꯇꯧꯋꯦꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯔꯤꯅꯤ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯉꯥꯎꯖꯔꯤꯕꯅꯤꯗ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯈꯤꯅꯤꯗ ꯊꯥꯖꯅ ꯇꯥꯃꯣ ꯆꯥ ꯊꯛꯁꯦ ꯏꯆꯟ ꯑꯅꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯕ ꯑꯩꯒꯤꯅ ꯊꯥꯗꯣꯏ ꯏꯇꯥꯒꯤꯅ ꯊꯥꯖ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯔꯧꯕ ꯊꯥꯖꯅ ꯑꯍꯣꯏ ꯇꯥꯃꯣ ꯈꯪꯅꯧ ꯅꯪ ꯇꯥꯃꯣꯁꯤ ꯌꯥꯝ ꯐꯕꯅꯤ ꯏꯕꯨꯡꯉꯣ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯏꯗꯣꯝꯆꯥ ꯊꯤꯟꯗꯣꯛꯑꯒꯦ ꯂꯥꯛꯑꯣ ꯅꯣꯡꯃꯅꯦ ꯅꯃꯥꯁꯨ ꯌꯥꯎꯔꯒ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯣꯝꯊꯤꯟ ꯆꯠꯈ꯭ꯔꯦ ꯊꯥꯖꯒ ꯊꯥꯗꯣꯏꯒꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤ ꯅꯨꯄꯥ ꯃꯁꯛꯀ ꯐꯖꯕ ꯎꯕ ꯌꯥꯗꯦ ꯍꯦꯛꯇ ꯄꯥꯝꯁꯤꯜꯂꯤ ꯊꯥꯖ ꯊꯥꯗꯣꯏ ꯃꯥꯒꯤꯗꯤ ꯈꯪꯅꯕ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯑꯩꯗꯤ ꯃꯤꯠꯀ ꯌꯥꯝꯖꯔꯣꯏꯗ ꯇꯥꯃꯨꯅꯥꯟꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯧꯔꯦꯕ ꯑꯍꯦꯟꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯗꯤ ꯆꯨꯍꯦ ꯀꯣꯏꯅꯔꯦ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯇꯪꯅ ꯂꯣꯏꯖꯔꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯀꯥꯏꯗꯨꯗꯤ ꯍꯩꯅꯗꯤꯍꯦ ꯑꯩꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯑꯄꯥꯝꯕ ꯈꯟꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯅꯕ ꯂꯣꯏꯅ ꯊꯨꯡꯅꯅꯦꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯐꯖꯩ ꯑꯗꯣ ꯃꯤꯗꯤ ꯁꯍꯔꯗꯩꯅꯦ ꯈꯤꯇꯪ ꯑꯍꯟꯁꯨ ꯑꯣꯏ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯅꯤꯗ ꯏꯇꯥ ꯈꯪꯅꯕ ꯂꯩꯔꯝꯅꯦꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯂꯩꯔꯝꯅꯤꯅꯦ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯨꯄꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅꯔꯝꯅꯦꯕ ꯋꯥꯊꯤ ꯇꯧꯔꯤꯉꯩꯗꯅꯦ ꯊꯕꯛꯀ ꯀꯥꯎꯋꯦ ꯂꯥꯛꯑꯣ ꯊꯕꯛꯁꯦ ꯍꯥꯟꯅꯅꯦ ꯂꯣꯏꯁꯤꯟꯁꯦ ꯑꯗꯨꯒ ꯍꯟꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦꯗꯣ ꯅꯨꯡꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯣꯛꯂꯒ ꯅꯣꯡ ꯂꯥꯛꯄꯒꯤ ꯑꯣꯝꯆꯥꯛꯅꯩ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯅꯗꯨꯅ ꯐꯝꯅꯔꯤ ꯊꯥꯖ ꯃꯥꯗꯤ ꯋꯥꯈꯜꯒ ꯁꯥꯒꯠꯇꯅ ꯅꯣꯛꯂꯤ ꯃꯇꯣꯝꯇ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯁꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯎꯔꯨꯕꯗꯒꯤ ꯑꯉꯛꯄꯅꯤ ꯊꯥꯖꯒꯤ ꯋꯥꯈꯜ ꯇꯥꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣ ꯁꯤꯅ ꯄꯪꯅꯣꯛ ꯅꯣꯛꯏꯁꯤꯅ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯖꯥꯠꯂꯣ ꯀꯧꯔꯒ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ ꯌꯥꯏꯃꯥ ꯀꯩꯗꯧꯔꯤ ꯅꯇꯣꯝꯇ ꯅꯣꯛꯂꯗꯤ ꯈꯨꯃꯛꯇꯤꯅꯦ ꯌꯥꯏꯃꯥ ꯇꯥꯔꯕꯣꯅ ꯍꯩ ꯃꯁꯤꯗꯤ ꯌꯥꯏꯃꯥ ꯏꯃꯥ ꯀꯩꯅꯣ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯍꯥꯏꯕ ꯅꯇꯣꯝꯇ ꯅꯣꯛꯏꯗꯨꯕꯨ ꯁꯤꯖꯅ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯕꯩꯔꯅꯦ ꯁꯤꯕꯣ ꯀꯥꯏꯗꯤ ꯂꯥꯏꯅꯣꯗ ꯂꯥꯏꯗꯣ ꯑꯩ ꯎꯕꯗ ꯀꯤꯗꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯇꯣꯟꯇꯣꯟꯕꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯒ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯄ ꯏꯁ ꯅꯪꯅ ꯑꯩ ꯐꯨꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯇꯣꯝꯇ ꯍꯔꯥꯎꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯃꯦꯗꯣ ꯆꯥꯎꯕꯁꯨ ꯑꯩꯅ ꯍꯦꯜꯂꯤꯗꯣ ꯁꯛꯇꯥꯁꯤꯒ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯅꯣꯛꯆꯕ ꯑꯩꯗꯤ ꯅꯣꯏ ꯅꯄꯥ ꯐꯈꯤꯕꯁꯤꯅ ꯏꯀꯤ ꯀꯤꯖꯩꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯗꯤ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯇꯧꯗꯕꯗꯨꯗ ꯑꯩꯗ ꯇꯨꯝꯖꯧꯔꯒꯦ ꯍꯩ ꯐꯥꯒꯤ ꯇꯧꯅꯤ ꯅꯪꯕꯣ ꯉꯥꯏꯈꯨꯋꯣ ꯃꯅꯥꯎꯅ ꯁꯥꯎꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯍꯧꯏ ꯃꯆꯦꯅ ꯃꯉꯥꯎ ꯊꯤꯕꯤ ꯃꯅꯥꯎꯒꯤ ꯋꯥꯖꯔꯤꯕꯅꯤ ꯂꯩꯅꯥ ꯃꯍꯥꯛꯁꯨ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯥ ꯊꯥꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯕꯨ ꯃꯈꯣꯏꯅ ꯐꯕ ꯑꯣꯏꯔꯒ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯊꯥꯖꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯃꯍꯥꯛꯁꯨ ꯌꯦꯡꯊꯣꯛꯂꯨꯏ ꯊꯥꯖ ꯇꯥꯃꯣ ꯇꯣꯝꯊꯤꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯃꯥꯒꯤ ꯐꯤ ꯍꯧꯕꯒꯤ ꯂꯪꯆꯥꯛ
ꯐꯤ ꯍꯧꯕꯝꯗ ꯊꯤꯜꯂꯨꯕꯅꯦ ꯇꯥꯃꯣ ꯇꯣꯝꯊꯤꯟꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯗꯣꯝ ꯆꯔꯥꯁꯤ ꯍꯣꯏꯗ ꯂꯥꯛꯏꯔꯣ ꯏꯗꯣꯝ ꯆꯥꯍꯣꯏꯗꯁꯨ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯟꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯁꯨꯝ ꯌꯦꯡꯂꯨꯒꯦꯅ ꯀꯣꯏꯊꯣꯔꯛꯏꯅꯦ ꯑꯣ ꯀꯣꯏꯌꯣ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯌꯥꯝ ꯐꯖꯕꯅꯤꯗ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯂꯩꯕꯅꯦ ꯁꯨꯝ ꯆꯪꯂꯒ ꯑꯗꯣ ꯅꯪ ꯊꯕꯛ ꯆꯤꯟꯕ ꯂꯩꯇ꯭ꯔꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯕꯨ ꯇꯟꯕ꯭ꯔꯣ ꯑꯩꯗꯤ ꯂꯝꯕꯤꯗꯣ ꯀꯌꯥ ꯈꯪꯗꯦ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯪꯅꯗꯤ ꯍꯦꯟꯅ ꯈꯪꯂꯝꯅꯤ ꯑꯩꯒ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯂꯨꯁꯦ ꯊꯕꯛ ꯀꯩꯁꯨ ꯑꯆꯤꯟꯕ ꯂꯩꯇꯦꯗ ꯑꯅꯤꯗꯣ ꯃꯐꯝ ꯈꯔ ꯆꯠꯂꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯤ ꯊꯥꯖ ꯃꯥꯅ ꯄꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯣꯏꯃꯤꯟꯅꯔꯦ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯃꯐꯝ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯍꯟꯕꯤꯕꯗ ꯅꯪ ꯋꯥꯔꯝꯃꯅꯤ ꯆꯠꯄꯗ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯂꯩꯕꯤꯒꯦ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯋꯥꯏ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤꯁꯨ ꯁꯥꯁꯦ ꯋꯥꯗꯦꯗ ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯂꯥꯛꯑꯣ ꯂꯩꯒꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯨꯝꯅ ꯁꯤꯡꯖꯨ ꯆꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯥꯅꯁꯨ ꯊꯥꯖ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯄꯥꯝꯖꯕ ꯈꯔꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤ ꯍꯥꯟꯅ ꯂꯩꯔꯕꯅꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯍꯪꯉꯣ ꯌꯥꯏꯌꯦ ꯈꯜꯂꯣꯏꯗ ꯅꯪꯕꯨ ꯈꯪꯅꯕꯒ ꯂꯩꯔꯕꯣ ꯂꯩꯇꯦꯗ ꯂꯩꯇꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯊꯝꯗꯦ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯕꯨ ꯀꯩꯁꯨ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦꯗ ꯑꯗꯨꯅꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯤꯅꯁꯨ ꯂꯣꯏ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯅ ꯄꯤꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯍꯥꯏ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯏꯆꯦꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯒꯤꯅꯦ ꯃꯣꯏ ꯃꯃꯤꯠꯇꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯣꯏꯅꯥꯏꯔꯝꯃꯅꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯅꯣꯛꯅꯤꯡꯕ ꯋꯥ ꯉꯥꯛꯇ ꯑꯩꯗꯤ ꯅꯪꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯇꯣꯂꯦꯟ ꯊꯥꯖꯒ ꯎꯅꯔꯝꯃꯤ ꯊꯥꯖꯗ ꯈꯤꯇꯪ ꯆꯤꯡꯅꯅ ꯍꯟꯗꯛꯇꯤ ꯅꯪ ꯈꯔ ꯍꯣꯡꯕ ꯃꯥꯜꯂꯦ ꯑꯩ ꯎꯕꯗ ꯍꯔꯥꯎꯕꯒꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯍꯔꯥꯎꯏ ꯀꯩꯅꯣ ꯍꯔꯥꯎꯕꯕꯨ ꯅꯣꯛꯄ ꯈꯛꯇꯔꯣ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯔꯥꯎꯕꯕꯨ ꯀꯅꯥꯅ ꯎꯗꯣꯏꯅꯣ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯁꯦꯡꯕꯗꯨꯗꯤ ꯈꯨꯝꯃꯣ ꯀꯩ ꯋꯥꯅꯣ ꯀꯩ ꯑꯃꯨꯛ ꯂꯣꯠꯇꯣꯏꯅꯣ ꯑꯩꯅꯕꯣ ꯅꯪ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯈꯪꯅꯕꯒꯗꯤ ꯂꯩꯇꯦꯀꯣ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯍꯪ ꯍꯪꯖꯤꯜꯂꯛꯄꯁꯤꯗ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯏ ꯈꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯈꯪꯅꯗꯦꯗ ꯀꯥꯏꯗꯩ ꯋꯥꯅꯣ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅꯒ ꯍꯪꯂꯛꯏꯗꯣ ꯊꯥꯖꯗꯕꯩ ꯅꯠꯇꯦꯗ ꯅꯍꯥꯟ ꯏꯇꯥꯎ ꯁꯥꯃꯨꯅ ꯅꯪꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯄ ꯎꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯪꯕꯅꯦ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯇꯥꯃꯣꯅꯦ ꯁꯍꯔꯗꯒꯤ ꯏꯗꯣꯝꯆꯥ ꯔꯥꯁꯤ ꯍꯣꯏꯗ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤ ꯈꯪꯗꯦꯅ ꯇꯥꯛꯄꯤꯕꯩꯅꯦ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯌꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯇꯧꯔꯣꯏꯗ ꯑꯗꯣ ꯇꯥꯇꯣꯂꯦ ꯊꯕꯛꯇꯨꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯈꯜꯂꯛꯇ꯭ꯔꯦ ꯑꯁ ꯗꯥꯎꯗꯤ ꯌꯥꯗꯕꯖꯥꯠꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯂꯥꯛꯇꯨꯅ ꯊꯥꯖ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯥ ꯇꯣꯝꯊꯦꯜ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯇꯥ ꯇꯣꯂꯦꯟꯒ ꯃꯥꯗꯤ ꯀꯅꯥꯅꯣ ꯇꯥꯃꯣꯅꯦ ꯁꯍꯔꯗꯩ ꯍꯥꯏꯕꯗꯣ ꯅꯪ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯅꯪ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯍꯣꯏ ꯇꯥ ꯇꯣꯂꯦꯟ ꯑꯩ ꯊꯕꯛꯁꯨ ꯆꯠꯂꯨꯔꯒꯦ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯋꯥꯔꯤꯗꯣ ꯀꯣ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯇꯣꯂꯦꯟ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯏ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯍꯥꯛꯇꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯃꯇꯝ ꯈꯔꯗꯤ ꯇꯣꯂꯦꯟꯒ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯇꯣꯝꯊꯤꯟꯒ ꯑꯣꯏꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯂꯤ ꯇꯣꯝꯊꯤꯟꯅꯁꯨ ꯊꯥꯖ ꯃꯉꯣꯟꯗ ꯑꯔꯪ ꯑꯔꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯄꯤꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯊꯥꯖꯅ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯦ ꯐꯖꯅ ꯈꯪꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯛꯂꯦ ꯇꯣꯝꯊꯤꯟꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯄꯣꯠ ꯈꯔ ꯌꯦꯡꯃꯤꯟꯅꯔꯤ ꯃꯇꯥ ꯊꯥꯗꯣꯏꯒ ꯏꯁ ꯉꯁꯤꯗꯤ ꯌꯥꯝ ꯄꯤꯔꯛꯏꯅ ꯃꯣꯏ ꯁꯍꯔ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯐꯩꯅ ꯈꯨꯗꯣꯜ ꯄꯣꯠꯀ ꯌꯥꯝ ꯄꯤꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯏꯇꯥ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯣꯏꯁꯤꯜꯂꯦ ꯁꯤꯗ ꯑꯗꯨꯝ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯥꯃꯨꯅꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜꯈꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯑꯒ ꯅꯪꯅ ꯄꯥꯏꯔꯒ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩꯅꯤꯌꯣ ꯉꯁꯤꯁꯦ ꯌꯦꯡꯁꯦ ꯐꯨꯔꯤꯠ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯈꯨꯖꯤꯁꯨ ꯌꯥꯎꯔꯤꯌꯦ ꯍꯩꯃꯥ ꯐꯅꯦꯛ ꯑꯃꯒꯅꯦ ꯃꯥ ꯎꯅꯕ ꯊꯣꯛꯂꯛꯄꯗ ꯁꯦꯠꯂꯒ ꯆꯠꯂꯣ ꯅꯪ ꯎꯕꯗ ꯉꯥꯎꯅꯕ ꯍꯣꯏ ꯁꯦꯠꯀꯦ ꯇꯥ ꯇꯣꯂꯦꯟꯗꯤ ꯀꯩꯝ
ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯔꯨꯗ꯭ꯔꯦ ꯏꯅꯝꯃ ꯂꯇꯥꯁꯨ ꯈꯪꯕ ꯃꯥꯜꯂꯦ ꯑꯩꯒ ꯇꯥ ꯇꯣꯂꯦꯟꯒ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯟꯕꯅ ꯂꯣꯏꯔꯕꯅꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯌꯦꯜꯂꯛꯇꯅꯕ ꯊꯥꯖꯁꯨ ꯇꯣꯂꯦꯟꯗ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯝꯃꯤ ꯃꯇꯥꯎ ꯁꯥꯃꯨꯗ ꯄꯥꯎ ꯆꯦꯜꯂꯒ ꯇꯣꯂꯦꯟꯒ ꯊꯥꯖꯒ ꯎꯅꯔꯝꯃꯤ ꯇꯥ ꯇꯣꯂꯦꯟ ꯅꯪ ꯋꯥꯔꯧꯔꯅꯨ ꯑꯩ ꯇꯥꯃꯣ ꯇꯣꯝꯊꯤꯟꯒ ꯈꯪꯅꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯖꯈ꯭ꯔꯣ ꯅꯨꯡꯁꯤꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯅꯠꯇꯦ ꯑꯩ ꯂꯥꯏꯔꯔꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯅꯪꯅ ꯄꯥꯝꯗꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯃꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯄꯣꯠꯁꯨ ꯄꯤꯔꯛꯇꯦ ꯌꯥꯝ ꯈꯦꯠꯅꯩꯗ ꯁꯦꯜ ꯄꯥꯏꯕꯗꯁꯨ ꯅꯪꯒ ꯇꯥꯃꯣ ꯇꯣꯝꯊꯤꯟꯒꯗꯤ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯁꯨꯀꯟ ꯈꯜꯂꯛꯇꯦ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯌꯦꯡꯉꯦꯗꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕꯗ ꯋꯥꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯖꯕꯅꯦ ꯃꯁꯤꯗ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔꯕ ꯏꯅꯥꯛꯈꯨꯟꯕ ꯈꯥꯏꯅꯔꯒ ꯅꯨꯡꯁꯤꯅꯔꯗꯤ ꯅꯨꯡꯁꯤꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯀꯥꯏꯅꯕ ꯇꯥꯔꯤꯕ꯭ꯔꯥ ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯜꯂꯦ ꯑꯩꯁꯨ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯍꯣꯠꯅꯔꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯕ ꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯈꯨꯗꯣꯜ ꯄꯣꯠ ꯈꯔꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯨ ꯂꯥꯏꯅ ꯂꯧꯕꯗꯤ ꯆꯨꯝꯗꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯅ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯄꯥꯝꯖꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯆꯠꯂꯒꯦ ꯊꯥꯖ ꯆꯠꯈꯤ ꯇꯣꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯇꯣꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯃꯦꯝꯆꯥ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯔꯤ ꯄꯨꯝꯕ ꯃꯇꯥꯎ ꯁꯥꯃꯨꯅ ꯇꯝꯕꯗꯒꯤ ꯇꯥꯔꯕꯅꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯕꯨ ꯉꯥꯡ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯃꯥꯒꯤ ꯇꯣꯂꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯏꯃꯥꯅ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯤꯇꯪ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯊꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯎꯔꯣ ꯀꯩꯒꯤꯅꯣ ꯆꯥꯊꯣꯛꯎꯔꯁꯦ ꯏꯪꯂꯒ ꯍꯥꯎꯔꯣꯏꯅꯦ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯕꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯥ ꯏꯆꯥ ꯂꯩꯕ ꯂꯩꯇꯕ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯟꯗꯛ ꯏꯆꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯔꯤꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯃꯥꯒꯤ ꯇꯣꯂꯦꯟ ꯏꯆꯥꯗꯤ ꯍꯣꯠꯅꯕ ꯀꯟꯖꯕꯅꯤ ꯅꯁꯥꯗꯣ ꯍꯩꯅꯤꯡꯕ ꯑꯃꯠꯇꯁꯨ ꯐꯥꯎꯗꯅ ꯂꯩꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥꯅꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯧꯔꯤꯕꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯊꯦꯡꯅꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯝꯕꯅꯤ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯅꯩ ꯃꯤꯁꯤꯡꯁꯦ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯅꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯁꯥ ꯃꯁꯥꯒꯤ ꯐꯅꯕ ꯌꯦꯡꯅꯔꯒ ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯒꯅꯨ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕꯗꯨꯒꯤ ꯃꯍꯩ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯣꯡꯃꯗꯤ ꯐꯪꯒꯅꯤ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯂꯥꯏꯔꯕꯗꯤ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃ ꯆꯠꯈꯤꯅꯤ ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯂꯦꯡꯗꯅ ꯊꯝꯕꯤꯔꯝꯒꯅꯤ ꯊꯦꯡꯅꯧ ꯍꯥꯏꯕ ꯃꯇꯝꯗꯣ ꯌꯧꯗꯗꯅ ꯇꯧꯔꯤꯕꯅꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯆꯠꯈꯤꯕ ꯃꯍꯥꯛꯇꯨꯒꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯂꯧꯖꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯨꯅꯤ ꯍꯥꯟꯅ ꯍꯣꯠꯅꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯃꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯏꯆꯥꯒꯤꯅꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯈꯟꯒꯅꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯅꯪꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯁꯛꯇ ꯆꯨꯗ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯃꯤꯠꯇ ꯅꯁꯥꯅꯕꯨ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯔꯥꯏꯅ ꯂꯥꯛꯆꯔꯗꯕꯅꯤ ꯏꯃꯥ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯈꯤꯕꯅ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯁꯣꯛꯎꯔꯦ ꯑꯩꯅ ꯍꯥꯏꯔꯒꯁꯨ ꯈꯪꯅꯈꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕꯒꯤ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯩ ꯍꯣꯠꯅꯔꯒꯅꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯃꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯈꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯒꯦ ꯈꯟꯅ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯅꯕꯗꯨꯅꯤ ꯁꯣꯝꯗꯅ ꯊꯥꯖ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯔꯤ
ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ mahak asi haina singnaba nupi leire haiba kaukthokduna koiminari nungaiba wari kaya saduna nungaina leirami nangsi yam chame nangna samjabana tawda aidi yam nungsire nangsi mi na ti nungsina de aise khatlena tamo tomthin tang ngaire aibu nuksi birise ado nayumda yam phajei hai idom sarasina de chumbra yumga da dollar mathon ga sai yam yengningingo hoi sai ado nomo pubige nangidi on pot kyam tumsin ba horage hausidagi tumsin joko natradi hayengwai luhongbada pot yam dena tawjani ikhoina dadi on pot yengba mi yam laknei ko ha kaino ne haisiba on pot yam dadi yaroidra luhongbaga se kharadi tungsile ado aikhoi se na hana hongladi mana loina pukhrani aina hana punaba ai hana chentho asira khangdi adudi nang sidiba wari gadi nungairi haujikte tek tek tungsillo duna nangna pot mayam purakpa haise aigi maini kaino chokthoksadune iso hoi sidagi adum lona pot thamjanba tungsinba horadabane hoine ado ngasigidi aisu halage yumda thabak khar lehawe asomna chatkre nupa masu numit adugi nungdang matamni thaja on pot tungsinba horibani haidana mamagi leiriba phanek ahanba mayam adu cherang amada phajana hapchilaga magi kangkha makhagi kachinda thanami marai bagna thirisu masi lina na pot amo sinkhri haina thirubada phanek mayom adu thengnarakduna puthori kaino side handak marup phawbagi phanglapa phanek singdo madu ngaktani ne sidana kamaina lerami ba thaja nangam tala osida kai haigi je kon phengu bane kai haiga nangi kangkhada si phane mayam se leirame si kamai tari no ba isi di kangkhada kai dau changui ba nangna tawba mak oiram gani ni se kai gi no ba phane ahan ba se na driba singse sumai thamadi yaro yamta kamai uino khangde aina lona thamge toroga ise kaudana philoisin bada kachin du da thanamba oiram ni is kawbo oiram ni kaina soiru henang lotbagi maongda mina uridaba kasindaga thamladana lona kanada pigena hainuba phaneksibu kanamta piroiba aigi oige tawbane adugine yaimagi haunabi pukphatabi do torokanu kona punadam setmin daw leirapsida natomtagi oibagi wakhanga khaladana sigi phanekse nang amata setpa yariko lam henbase adum tawni bana mase leinana phanek singdu loina puduna thoki thaja peri masin gadu suktok laga lehori namit adusu haukhre matam kharasu haukhre nomagi matamni rasina thaja da hairi thaja ngasidi idom chawa ama haige aina haidori bawase nang lana di lawno nang ngasidagi aikhoida thabak laklanu aduga aikhoi ibunga tomthinda nanga leinari ba mari dusu aikhoina pamdi madugi sumathakta madi nupi haina basu leirabani aina haise gyan tawko idamcha aidi hana khangdabane aingonda minam laga sumaina tawbusidi aisu khara di nungai jade adugo hausiti khanglabani nang bhap taro nakhoi ga moiga su yam sathi na khenai do aduna nang tomthingi wakhando thadokpana phani idamcha ai chalukhige kanana bu pamne tawja saino thik nemba mana thakwangbaga su pami asumna haukhre adubu thaja sauningbana diloirami tomthitan minamduna asumna taramba asidi mana dita sena nungsire aduga pamsu pamjaure amuktang thina ngange haina singnakhre thajaga tomthinga unarami khaidore wa kya ngang dinanga side minamda bida nasagi khangnaba lei hana hairakpa kaidoga aidi yam thajarubane tamo tomthinbu aduga hojiki thajaba loina mange kaibuno aise ai gyan taba ngamdri kanana kayam hajilage hairaktaba amuk lotana kana roye nanga haina sindaba na pileiraga aingonda karigi amnung siba sarino tatpa tawba aibuna khoi imungna pamdaba natra nangondagi hena sel paibanu pamga khangnage hoi andugi matangdumadi ai khara soikhramale adu luhongbo mukti natedana maga iga ahan masel hainabagi wani sida thoini hena khanjanba kanadeda aisu nang urubadagi aigi haina sindaba lei haibase kaure aisu nang manusidi di haidedana aiyondana nangbu yam pamjabiga tahaladana
Yeng, namang da rinaki. Thaja yam sauna chakhi. Makhoi anina asumna unaba asi Rasina su uramki. Madu ubada Rasi sauning bana loirabani. Nakal amadana tolen hotna zaman mahaina mana yaukhiba thabaki parikya ama haiduraki. Maduda tolen mahakpu su khalaki. Tolen amadi memcha harawana ngamkhai lekhidri. Kuinadagi mangjarakpa manglal ama mangphaunarabada karigidi harauroi. Mamabu nungaina thamgi haina khanduna asetpa phirep lepchari tolen. Ima nungaire. Isana thabak yaurukpase. Ngasidi ngajasi. Ima nga leiruge. Nang imungine thabak lusilamo. Haraubana loire imadi. Haujikti thabak tawdorabanina imabu thabamda sualaroi. Aina loina yumsa puradoine ima. Imana nachagi waraklise kuimale. Hai, mamana masagidama wababu matam leibro. Hayengwai sidriba phauba imana isabu karida soikigadage khana wajagadawribani. Ngasidi ima isa nungai bu wari saragane injang hauna thonglaga sathoksi. Asumna mama masa harau leiminarami. Tomthen su wakhan thenba oirubana Thaja mabu koirure. Ahenba thirubana Thaja chaina phangledo. Manaw nupina kaplaga maning thongda thoklaga Tomthen mana pirakpa pochai mayam amamai thadoktuna leirami. Madu ubada mase leinana. Hayai ma kainone nana mai thaiduba. Ha, tawaidiye phisu yauriye. Iche, sehi pot mayam sida ngaurubaine. Aina ngasi kapise. Ayam pende. Tamo Tomthen to yam patte. Magi nupi khangnaba hanagi leina. Aigonda nungsibaga saradana mata tawrami che. Yari se adugida makapana. Soikhredana. Nang sohana thidoktabi namai thakpagi tawrine. Ado soidanaba. Mitna khongna uba. Hana kanano karina thidoklaga khangno. Matungda soidanaba. Yari to ose. Mina ngangwa sapadi lawkhide nangna. Haujidi kapedana se. To ola oko. Ima hoi pabung hoina khanglaagane khungpham khangloina. Manaw nupina kapaduda amuk nungaijadi leinasu. Tolenga Thajaga kaina khibagi warisu mase leinadi khanglami. Yumthangnabagi manama latana tambadagi lata masu sauningbani Thaja mangwanda. Adubu mina thamoi hongkhibada karibudi hairuni. Asumna hokre. Rasi Thaja hoida naklami. Thaja, aina nangwanda hanasu hairiduni. Tomthendagi lapthoknaba. Hanjin unaba thengnabase ai kya pamdi. Aroibo aina amuktang unakhibane. Adudagi unakhidri domza. Aina phasana hairamlabane. Aisu makhantana maga loinage khandre. Aingoda sum haibagi mahutta tamo Tomthendda kharasu haibiradi yam nungaigadabane. Kayadanone. Haideba yadabagi hairaklinine aina hairaklise. Nangna mo aingoda pakta pisilao haidine. Is matungdaga unaramba thoadine. Aibu phate hainuko. Ai setle. Macha warakidi haide. Aduga aingondaga tainine. Khul thangnabadagi aina masak thimallena sungya yabidaba. Aibu koitan tanajaga muthido aina koige. Sel supai. Asumna Thaja mawalogida khai khul thangnabadagi mabu yamna pamjaba seldi paiba masakti thiba nupa amaga koinarami. Tomthen masu yamna thunamak maga haine singnariba nupi aduga luhongkhre. Matam kharasu adumak hawkhre. Thaja makhoi konthongda muthiga wari sanaduna leirami mata thadoisu yauri. Thajana nangi kusu se mudi muihe nasaksu haichendana thi. Ado sel paibanina nungsiba rasi amdi yauri. Adune rasi di adum leibane aise adum yabane. Nangna yabirakpase aidi haraubana loirabane. Thadwaina harawa phongdokpa oina kainomdi kong yabane tamuthi ha. Yaine kong thagine chathasi haini kaino nganu chasiro yen chasiro. Thajana aidi nganu na khare hena pamibo. Tanja aduda hawa gari angauba masugi ama khamlei aduga tolen yam lemna kumtharei. Madu ubada Thaja amadi thadoi punga hingakre. Thadoina asidi ta tolenina yam satina honglami he. Hana phajabadi haujina amuk hele. Thajana nupi amasu yauri kana hoizano phajei nupi siso maga khangnaba male nokla changkhre inamala ta hoida lakpa male. Hana khangnabro
ꯍꯣꯏꯅꯦ ꯐꯖꯩꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯂꯇꯥꯁꯨ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯅꯣꯏ ꯂꯥꯛꯑꯕꯣ ꯂꯥꯛꯇꯤꯅ ꯁꯣꯜꯂꯝꯃꯤꯅꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎ ꯀꯩꯝ ꯀꯣꯏꯔꯨꯅꯨꯀꯣ ꯇꯣꯂꯦꯟ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯃꯤ ꯌꯥꯝ ꯂꯩ ꯂꯥꯛꯑꯣ ꯊꯨꯅ ꯆꯪꯉꯁꯤ ꯎꯕ ꯄꯥꯛ ꯐꯪꯖꯔꯣꯏꯗꯕꯅꯤ나 खरा चाकचसनोना ngahak lepani deise hoi changasi hairamliba wadu thaja mangonda yeiraga nakoina na hairambani haiba thaja amadi thadoi su khangi mamai on thaduna lehawi amuka mamai non thaduna lehawi ahenba pamluba amadi awaba adubana thaiduna masagi safagadaba thiduna chatkhiba ngaingamdabana mamaida thaja ningba yamna kairami Thaja mamai thangda wakhal tarakhi mana tawkhiba singdo lalamle haiba tolendi napi thiduna mama ga punna nungsi sanana nungayai phana pan khirami